Flaxseed asi omega-3 fatty acid, vitamin E, protein namadi lignan yaubana. Flaxseed hair marks natraga flaxseed ki thau sam datay bana. Sam dry oiba, kenba, sam matek-tek pa amadi, sam phagjin bana chingba pahali haina. Researcher signa piba report amana hairi. Report asigi matungin na flaxseed hair marks natraga flaxseed ki thau sam datay bana. Flaxseed te yauba omega-3 fatty acid na sam khongda nutrient amadi blood flow hengat handuna sam haugat hanbada mating pangi. Masida yauba vitamin E na sam kenba amasung oxidative stress hantahali amadi flaxseed te yauba lignan hariba protein asina hormone sang amada thambaga loinana sam khong chatchin hanbada natana sam tekpa hantahali hairi. Maramaduna flaxseed gel asi yubi thauga yanaduna taibana sam krang lauba phale. Flaxseed gel amadi aloe vera yanaduna taibana samkhongda hakatchaba amasung koki unsa sensitive oiba phali. Flaxseed gel amasung sangom aphamba yanaduna taibana kokta lupau leiba hanthali haina research report asina makhatana hairi.